Chief Minister's Economic Revival Mission ki makhada Kumalampak Youth Hostel da ngarang dagi chatharakpa chingmi singi numit nini ki oiba food processing training program na solution kray training program adu da ukrul kamjong tamai kangpokpi tamenglong amadi none dagi tangkhul liangmai rongmai amadi inpui furup ki miyo yangkai na sarukya ki Maira Foods ki expert ani na takpi tambi ki ba training program adu da sarukya ki ba tungan ba furup ki miyo sing hai tampaki mafam kaya da food processing training program pangthokpa si social media amadi TV ki kuthang da uba phangki masidagi makhoi su asiguma training program asida amuktang saruk yaba phangjarabadi haina khanduna lakhi Chief Minister ki meeting makhada asiguma chingmi singi oiba khanaba training program ama pangthokpi basi aduki matik nungai amadi Chief Minister bu thagatli chingda phangliba mana masing uhai wahai amadi chaba yaba wagi pothok sing asi fresh oina loina yonba sungamba natabana patla pumlaga mangbagi khudong chadaba kaya thengnai adubu food processing program asidagi phanglakpa wakhalok sing adu sizinaraga jinjak sing asi manghandana tonga tonga makhal gi polam kaya siamduna India gi manung amasung mapanda thaduna lamdam asigi sanmit lon fagat hanbadasu chawna mating panglagani masigi sumathakta ching amasung tam commercially interaction leiba matamda tung koina apunbagi saktam ngaktuna nungsi chanana leiminaba ngamgani makhata na Chief Minister gi meeting makhada asigumba program asi simbiu haina phongdoknarakhi coaching the shoe Haira Mayam said, Don't Taraga, Koina, Pajana, resources, Sijina Dana, West Oraga Labido, Koshu Kumgalaga, Amasung, Akoina Tariba, Akoiga, Hirawara, Sumayamle, Adusu Pajana, Minister Oraga, Akoigi, Tungi Waiba, Management, Hena Pajaninga, Adu Akoigi, raw material, the Koina, road the line on Bangam de, Maram the market key, fluctuation should lay Adumayam, Dukalaga, Sigumba food processing, she, Akoina Su Hiragadi, Konagi Waina, Koigi state key. Economically management the improvement like any highway wakalonda amasung ako tamga chingal relationship karasu maragam the strange the mayam sula edu minus sumaina koi commercial le koi interaction laiba matam da koi ki tungi oiba tunggoina koi integration ki matang da su phagatini haibagi asasu laijai food processing ki habji 10 days guma residential web si pamme je nume ani si 10 man banina akona pamdi hoji ki mango gi har ka mango pickles laire du ka mango gi candy adu hemang fruits ama na item ani hum semudu nume ani de koi tamangam daba du ka bamboo shoot wesu adu ka hoji ki kasra banana chips gumba aduga sagi meat pickles guma sema mayam si nume ani de koi tambi busi uza koi su matam lai tabina adu item budi yam laiba adu akoina pambadi lakado bu matam da yaragadi concern department murugoina koi Honorable Chief Minister na sponsor to biraga mainly for hill people ki damakta 10 days guma residential way halaga fajina tambasi pame